चैनल असिबु ताबिरिबा अमदि येंबिरिबा पुनमुक हानुका तरामना ओक्चरी चैनल असिना संदोक्चरिबा पाउसिंग असि लनाई मोड ओइना फोंदोक्चबा नते मणिपुर फोंलिबा नुथिल अमसुंग अयुकी पाउसे सिंग युफम ओइरगा फोंदोक्चबनी असोय अरान यावख्रबसु ताबिरिबसिंगना ngapiyu haiba wafam thamjari कुकी वरसिन पुरकपदा नागा की लम सोकप यारोय हाइना नागा एमएलए सिंह सेंटर त खंगनक्रे मणिपुर की नागा एमएलए सिंह मणिपुर कुकी कांगलुप की ओइबा वरसिन अमा सेंटर न पुरकनब होनबा मतमदा नागा की लम सोकप यारोय हाइना सेंटर त खंगनक्रे सेंट्रल गवर्नमेंट ना मणिपुर की वाथोक असि वरसिन पुरकनब होनरी असु नागा एमएलए सिंह असिना थागतप फोंदोकलदना तोंगान तोंगानबा पॉलिटिकल पार्टी सिंह की नागा एमएलए तराना सेंबा नागा लेजिस्लेचर फोरम ना करिगुंबा हिरम अमददा कुकी सिंह थेमनबा नागा की लम मांगनबा यारोय नागा लेजिस्लेचर फोरम मणिपुर यावरिबा नागा एमएलए सिंह असि दा नागा पीपल्स फ्रंट की एमएलए मंगा यावरी एमएलए सिंह असि न्यू दिल्ली दा हनमखै लेदुना प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह उननबा मतम गायदुना रखिबनी नागा एमएलए सिंह की मतुंग इन्ना प्राइम मिनिस्टर अमसुंग होम मिनिस्टर उननबा उलामेन मिफम नोरो मतुंग उननबा थौरांग तौरी दिल्ली दा केम तौदुना लेरिबा नागा एमएलए सिंह अदुदी संदेल एसीगी एसएस ओलिस ओखुल एसीगी रामुइबा सिंगाई एसीगी खसिम बसुम फुंगयार एसीगी लेसियो कैसिंग कारोंग एसीगी जे कुमोसा माउ एसीगी एमएलए दिखो तदुबी एसीगी एनकाईसी तामई एसीगी वांगबु निमाई तमेंग एसीगी जेमहेलुंग पानमई अमदी नुंबा एसीदगी दिंगांगलुंग गांगमईनी नागा एमएलए सिंह असिना प्राइम मिनिस्टर अमसुंग यूनियन होम मिनिस्टर अमित शाह दा पिसिनखिबा मेमोरेंडम अमदा मतम कुइरबा नागा की पॉलिटिकल इशू असिगी ओरसिन अथुबदा पुरनबसु तखिनखि नागा एमएलए सिंह असिना प्राइम मिनिस्टर मोदीना अहुमलक सुबा तांगी प्राइम मिनिस्टर ओइरकपदा थागतपा फोंदोकलदुना प्राइम मिनिस्टर की असानबा मियंग अमसुंग लुचिंगबा अमगी मगुना प्राइम मिनिस्टर की फम अहुमलक सुबा ओइना पाइबनी प्राइम मिनिस्टर मोदी की लिचिंग मखादा कुमजा लिचिंगन की 13 की अगस्त अहुमदा ऐतिहासिक ओइरबा नागा फ्रेमवर्क एग्रीमेंट तौनखिबनी नागा सिंह की पॉलिटिकल इशू असि अथुबदा प्राइम मिनिस्टर की मियंग मखादा पुरकपंगंगनी हाइबक अचेतप थाजब लई नागा की वाथोक असि प्राइम मिनिस्टर मोदी ने लुम लौदुना अथुबदा वरसिन पुरकनब होनगनी हाइना नागा एमएलए सिंह न थाजब थमी हाइरदुना हौजिक थोकलिबा मणिपुर वाथोक असिदा सेंटर न कुकी इथनिक ग्रुप सिंह की डिमांड दा हेन लुम लौबगुमना उलिबा असिदा नुनांगबा फोंदोकलदुनागा एमएलए सिंह की माइकैदगी कांगपोकपी ओरखुल कामजोंग चंदेल टेक्नोपॉल तमेंगलोंग नोने सेनापति हेंगलेप असेंबली कंस्टिट्यूएंसी दा कुकी सिंह मरी लेनबा पॉलिटिकल ओरेशन अमत पुरकपदा कोनसिनबा यारोय मफमसिंग असि नागासिंग खुंदारिबा लमसिंगनी लम असि कुकी की पॉलिटिकल सेटलमेंट यावखिबा तारगदी मदुदा नागासिंग की सोशियो पॉलिटिकल दा साउना सोंदुना हेना साथीबा यंगथिना फियो अमा लाकनी हाइरिबा डिस्ट्रिक्ट सिंग असि नागासिंग थादोकनबा याद्रबा इतिहासिक सागोनरबा नागासिंग की हाइरिबा मफमसिंग असि नागासिंग खुंदारिबा लमसिंगनी मफम असिदा कुकी पॉलिटिकल की सेटलमेंट दा यावखिबा तारबदी मदुना नागासिंग की सोशियो पॉलिटिकल दा साउना सोंदुना हेना साथीबा यंगथिना फिवम अमा लाकनी डिस्ट्रिक्ट सिंग असि नागासिंग थादोकनबा याद्रबा इतिहासिक सागोनरबा नागासिंग की कल्चर की मसक ताकलिबा लमसिंगनी निसिंगबा थोकत्रबा मतमदगी नागासिंग हाइरिबा लमसिंग असिदा खुंदादुना लाकलबनी मफमसिंग असिबु कुकी की पॉलिटिकल सेटलमेंट पुरकपदा कोनचिन्नबा होनबा असिना लमदम असिबु का हेना कांगखोंग सहनगनी म्यांमारदगी अथिंगबा यावदना इलीगल इमिग्रेंट सिंह चंखिलकपा असिना नागागी मियामदा अकीबा अमा पीरे मरम अदुना अथुबदा सेंटर न मियंग संगबियु म्यांमारदगी मणिपुर की नागासिंग खुंदाबा लमदा मितोप चंखिलकपा असि 13 सुबा सही चादगी ngasi फावबु लेप्तना चथरी मरक असिदा म्यांमारदा पॉलिटिकल क्राइसिस थोकपा असिना अमुका हेना मणिपुरदा म्यांमारदगी मितोप हाजिलकपगी मरम ओइरे मरम असिना नेशनल रजिस्टर ऑफ सिटीजन अथुबदा मणिपुरदा चनहंदुना आइन कायना चंगलकपा मितोपसिंग खंगदोकनबा थबक लोखतपियु मसिना स्टेट असिगी लुमिसिंग मितोपकी मखुतै कनबा ngambga लोइना मणिपुर की डेमोग्राफिक अमदी जियो पॉलिटिकल इम्बैलेंस थोकतुना हुजिक थोकलिबा अथोक असिदा मतंग पांगसिलिबा असि हंथनबा ngambgani हाइना फोंदोखि सिंगना बॉर्डर फेंसिंग लेपना हाइरबसु सेंटर लौद्रे बॉर्डर फेंसिंग मैतै सिंगी अचीवमेंट पॉलिसी नि हाइना कुकी इनपी पेंदबा फोंदोखरे म्यांमार अमसुंग मणिपुर को लोनब सरुकता हौजिक बॉर्डर फेंसिंग खाबगी थबक लेपतना चथरिबा अमसुंग फ्री मूवमेंट रेजिम चनहंदनबा होनरिबा थौरांग असि तोकनबा कुकी की बॉडी कयाना सेंटर दा हाइरबसु करिमता ताबिद्रे इंडो म्यांमार बॉर्डर
fencing amasung free movement regime suspend tawribasi government na Kuki singi hakmatpani amasung majority oriba Meetei community singi achievement policy amani haina Kuki inpi Manipur na thadrok cherol amana pendaba phongdorokli central government gi maikaidagi Manipur ko lonariba Indo Myanmar border fencing khabagi thabak leptana chathariba asi Kuki inpi Manipur amasung Kuki chief association Manipur gi maikaidagi yamna thamoi sokna nuwaitaba phongdoklodana lup ani asigi maikaidagi border fencing khabagi thabak lemnaba amasung femar suspend tawribasi makha tana chadhanaba center da karak hanna taksin khrabasu hariba thaboksing asi leptana chathari ahenba central forcing deploy tawduna border fencing khabagi thabak chathaba asi ina Manipur gi Kuki miyamgi punchi mahing amasung cultural heritage ta saun akaba pire border fencing asina Myanmar amasung Manipur anigi marakta leriba Kuki khulsing asi khaidokhiba tarabadi makhoigi marakta Kuki singi homeland sing adu ani thongna thugabigi mathakta laibak ani asigi marakta leiriba Kuki frup singi natki oina leraklaba satnebi sing amasung interaction na chingba athingba piragani makhoigi cultural identity da su akaiba piragani haina pendaba phongdokloduna BJP lenga na free movement regime kakthatnabagi ware lawkiba asina kumja lising ani 35 da act is policy gi saruk ama oina free movement regime lakpada chauna asa tawkiba north east region gi miyam da hena thamoso ole BJP lenga na haudokiba free movement regime kakthatkibasi miyamda amuka na chamamnaba poole border fencing asina Kuki miyambu victim ohingadori lebak anigi border da leiriba Kuki singi fundamental right central government na violate tawre maram aduna India government na national security gi mathau tabasing pakhatpa amasung human right ani asi balance yenglaga thabak pakhatkadabani Manipur amasung north east region gi oina border management ta Kuki community singi interest sokna thabak tawroidabani lunana Kuki singi hak singaktuna thamnaba amadi yaifanabagidama border fencing khabagi thabak asi lepkadabani haina Kuki inpi Manipur na phongdoroli Kachophung amasung Gampan Kuki village na natural resourcing sizinabda tangkhul village daga ayaba lawgadabani haina NSNIM na warning tawkre yumthang nariban Myanmar dagi ain kaina changsilakliba Kuki sina lamdam asigi yelomi sina khundari mafam kayada paksana khunda silakpadagi ungkhanabagi thawong kaya leptana thokliba asi yenglaga GPRM na ung tangkhul region gi central administrative officer na Kuki khul ani asida natural resourcing sinaba matamda Kachophung tangkhul headman natragan chief tagi ayaba lawgadabani haina NSNIM na warning tawkre GPRN NSNIM gi ung tangkhul region gi secretary series konghar tha asigi anida Kachophung tangkhul village gi makhada leiriba Kachophung Kuki village amasung Gamphal Kuki village anida akanba directive amaga loinana khulsing asida sin leiriba national resource haibadi lam ising amasung forest ki jaga sing sinaba matamda lam asigi mapu oriba Kachophung tangkhul village tagi ayaba lawgadabani kariguma pham asi indaba tarabadi akan action kaya lokhatkani hain NSM I am na warning tawkhibani Kachophung tangkhul village amasung Kasung village anigi lonariba inter village boundary asi lusang khong hariba jaga asini Kachophung Kuki village amasung Kamphai Kuki village ani asi Kachophung tangkhul village ki lamgi manung chalibani haukiba chahi lising amaga chamapan yangkhai nipan gi October 3 da khubi soi pinaduna yumthang nariba Kuki khul asi khunda laitaba yahankibani Kachophung Kuki village amasung Gamphal Kuki village asi laikhidraba tangkhul headman gi lam oiriba Kachophung da khunda laita khibani haibagi record chinglai hairaduna tangkhul amasung yumthang na khundariba Kuki khul singi luchingba singi marakta khubi soi pina ba yaukiba miyosing adugi maming matha paladuna cherol asina hai cherol asina makhata na hairibana kumja lising aniga 35 gi January 13 ta Samu village ki headman ungsim kasana saki oiraga Kasung village ki headman Hais Khating amasung Gamphan village ki chief di Paukhong thang anigi marakta inter village boundary gi matang da agreement sign tawnakhibadu chanaba yadaba agreement ama oibata natana agreement adu Naga singi pari purigi oriba lamsing asi yenthopga chap manai maram aduna Kachophung Kuki village amasung Gamphal Kuki village land ising amasung forest na singba natural resourcing asi sinaba matamda lam asigi asengba mapu oriba Kachophung tangkhul village tagi sungsoi soidana legal permission logadamni karigumba order asi indaba tarabadi akan action logani haina NSNIM akan wafam thamlaki thogli birang asigi matangda Manipur governor gi khutangda laibak asigi president memorandum ama pisinkhre
BJP Congress haina khaidoknaraga launaraga hannaduna leibagi mahuta luchingmusing amatta oina punsinaduna chei amma helaklaba mikap mirau kholtana thalaba Manipur irang asi losinanaba honabiyu haina moidangpok Kulen Women Umaira Paibi Secretary Khundrakpham Bina Sakhina phongdokre Manipur Press Club ta pangthokpa pawgi mifam amada point mari yauba memorandum ama Manipur governor kuthangda India gi president da pisin kiba aduga mari lenana ngasi Sakhina hai Irang asina maram oiraga lamdam asigi oiragli batungi yumbiral oigadri bangang sing mahi tamba panghandaba mapa oibi singi macha singa sena khainaba kaya lairak pusina khudongchadaba kaya mayongnariba asi atu matamda ko olo haiduna ngasi memorandum adu Manipur governor gi khuthangda pikhibani hari president da koina memorandum ama bisin jagiba dugi manungi nungi oiba topic to ai amtang pathokjarake niyom kaina satkraba amadi nauna sanglakliba illegal immigrant sing Manipur dagi NRC tawduna magi maram dabda halan kiba. Number 2 the illegals ni hairiba Kuki migrant singa sathariba su tokadaban. Number 3 the illegal immigrant Kuki amasung any Kuki tribe scheduled tribe oina sakhangba tokadaban. Number 4 the laingaki sipai singna mizam miyamu Kuki narco terrorist singdagi ngakpa ngamdrabada miyambu ngak senaba thorakpa kun ngakpa singda maran thangjinduna phaba yaroi